Tampaka tainabada leiriba kukisu camsing lawthoknaba thabak paikhalakpada kukising matha saba hore. Kangluki irangna maram oiraga chahi anirom lepluraba matungda tha asigi mapanda kukisu militantsing amasung Ministry of Home Affairs ke official singa unaduna wari sanakiba dugi matung tarakpada Tampaka tainaba chingi district singda leiriba kukisu camsing lawthoknaba tharang tawba hore. Thawong asina kukisingda pendaba amasung akiba kaya mayoknaba hore hairi. Peace talk aduda central government gi maikaidagi hana leiriba su agreement asi nataba hena effective oigadaba sugi dam and conditions sing semnaba tharang tawri. Hairiba conditions sing adu semba loidriba fawbadi su agreement asi makata na sign tawnabagi fibam leite. Haujik leiriba Tampaki district singa tainaba chingi district singda leiriba sugi camp sing asi lawthokani. Punna sugi camp Taraga mari leiriba asigi manungda tareti lawthoklagani. Army gi maikaidagi su sugi camp hantahannaba yamna kanna subject tawrakle haina Khangalakhiba adugi makha tarakpada center gi maikaidagi Tampaka tainaba chingi district singda leiriba sugi camp sing lawthoknaba thorang sing paikhatpa horakpadagi Sadar Hills Chip Association gi maikaidagi hairiba khongthang asida yamna kana yaningdaba phongdokre. Kangpokpi district ki oina additional authority gi mahut seliba Sadar Hills Chip Association gi maikaidagi sugi camp sing lawthoknaba natraga atopa mafamda hongdoknaba thorang sing paikhaliba si akanba mawngda condemn tawi. Thawong asi yamna khudong thiningai oiba amasung mitei khakki interest yenglaga thabak tawba amani. Sugi designated camp sing asi peace accord amagi makhada Kuki gi ancestral land da hangdoklaga leibani. Hairiba camp sing asi manipuri tholiba irang asiga mari leinanaba hotnabasi yamna chumdaba amani. Designated camp sing asi atopa mafamda hongnaba hotnaba asi yaba ngamloi. Thawong asi Kuki singi dignity identity amasung territorial right da attack tawbani hairi. Ngasi nungthul pung 3 lom tarakpada Tamenglong district ki Tausem subdivision gi all Mandiu khuldagi juri tural lanthokduna Asangbi kasargi namdailong da chatnaba honakhiba Idral New Meeoi Meeoi ama tural da lupkhibadagi ngasi namidang wairam pung 3:15 rom tarakpada sina fangkhre. Leikhidrabagi loinabi amasung macha sing leihori mahangna juri tural da tasinkibaga mafam adugi miyam amadi Lungreijang Youth Club loinana Ramgaijang Youth Club ki thaumi sing namhak pukannaba honakhi adumoina makanba ngamdana sina fangkhibani hairi. Thasi Taraga Leire London gi Gatwick Airport da thunglugadaba Air India gi flight amana Ahmedabad gi paikhalakpada ngairingaida BJ Medical College ki hostel da thomjinduna kaibada passenger chaniga kunthraganithoi amasung pilot ani yauna crew member Taraganithoi gi manungda supnatagi passenger ama khaktamang hinghoraga loinamaki punsi mangankiba thaudokta yaukhiba Nganthoi amasung Lamnungthen Singchan ani gi hakchang asi numidang fawbada khangdokpa ngamkhidri. Pauche sina leikhidrabi Nganthoi gi apokpa Nandesh Kumar gi mayambada ngasi numidang pung 7:36 tabada telephone tawduna hangkhibada hariba pungpham asi fawbadadi leikhidrabi ani gi hakchang sing identify tawba ngamkhidre haina hauji Ahmedabad leirgi Nganthoi gi pokminaba mache gi Danjalina phongdorakle hairi. Mangna hai leikhidrabi ani gi hakchang masak khangdoknabagi dama Nganthoi amasung Lamnungthen gi pokminaba machal manaw singi DNA test tawnaba sample sing lawkhrabani. Test adugi result pung 62 fawbagi manungda phanglaga laibak thiba thawdo asida leikhidraba mioi singdagi sample lawraga pangthokpa test ki result ka chanaba sing yengduna masak khangdokadabani adubu ngasi numidang fawbadadi leikhidrabi animaki masak khangdokpa ngamkhidri haina Nganthoi gi machena phongdorakhi hairi. Thenglabada hayeng fawbagi manungdadi masak khangdokpa ngamlaba matungda mari leinaba authority gi maikaidagi makhoi ani gi hakchang sing khusinaraklagani hairi. Cheraksida pauche sina Kangpokpidagi phangba pauna haibada leikhidrabi Lamnungthem Singchan gi hakchang masak he khangdokpaga Ahmedabad tagi Dimapur fawba aeroplane da purakani aduga Dimapur airport tagina Kangpokpi fawbana ambulance ta haptuna Nagaland fawraga lakani hairi. Masigi damak leikhidrabi gi imungi maikaidagi ambulance ama tharang tawkhibaga loinana ambulance asimak hayeng ayuktagi hauraduna Dimapur airport kidamak khongsalagani hairi. Amaramna ngasi fawbada laibak thiba thawdo asida leikhidraba mioi singi manungdagi 32 gi masak DNA gi test ki khuthangda khangdokpa ngamkhre. Masak khangdolaba hakchang singi manungda Gujarat ki Chief Minister oiramba Bijoy Rupani yauri mahagi hakchang ngasi nungai matung pung ama tarakpada mari leinaba authority gi maikaidagi magi imung manungi mioi singda khusinaragani hairi. Leikhidraba Bijoy Rupani gi hakchang Raskot mapung faba Gujarat lengaki thakta ikai khumnaba utuna roibe mathau mangam pangthoklagani haina Gujarat ki Home Minister Harsh Sanghvina ngasi official oina lauthokre. Loinana ngasi fawbada punna hakchang Taraga mari makhoi gi imung manungi mioi singda khusinakre hairi. Khusinakra hakchang singi manungda Udaipur Vadodara Khera Mahasna Arvali Ahmedabad amadi Bothar district tagi mioi sing yauri haina Ahmedabad Civil Hospital gi additional superintendent Dr.
ꯔꯥꯖꯅꯤꯁ ꯄꯇꯦꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯃꯥꯌꯣꯛꯅꯈꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯃꯅꯨꯡꯗ ꯇꯣꯡꯕ ꯄꯦꯁꯦꯟꯖꯔ ꯑꯃꯁꯨꯡ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯗ ꯅꯠꯇꯅ ꯃꯁꯤꯅ ꯊꯣꯝꯖꯤꯟꯗꯨꯅ ꯀꯥꯏꯈꯤꯕꯗ ꯕꯤ.ꯖꯦ. ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜꯗ ꯆꯥꯛ ꯆꯥꯔꯝꯕ ꯌꯥꯎꯅ ꯃꯍꯩꯔꯣꯏ ꯗꯣꯛꯇꯔ ꯈꯔꯁꯨ ꯁꯣꯛꯄꯒꯤ ꯃꯅꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ 250 ꯁꯨꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ 12ꯗ ꯒꯨꯖꯔꯥꯠꯀꯤ ꯑꯍꯃꯦꯗꯥꯕꯥꯗꯇ ꯂꯩꯕ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯂꯟꯗꯟꯒꯤ ꯒꯦꯠꯋꯤꯛ ꯑꯦꯌꯔꯄꯣꯔꯠꯇ ꯂꯝꯊꯨꯡꯐꯝ ꯑꯣꯏꯔꯨꯅꯕꯒꯤꯗꯃꯛ ꯄꯥꯏꯈꯠꯄꯗ ꯉꯥꯏꯔꯤꯉꯩꯗ ꯏꯅꯛ ꯅꯛꯅꯅ ꯂꯩꯕ ꯕꯤ.ꯖꯦ. ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜꯗ ꯊꯣꯝꯖꯤꯟꯗꯨꯅ ꯀꯥꯏꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯄꯦꯁꯦꯟꯖꯔ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯈꯤꯕꯤ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗꯒꯤ ꯀꯣꯡꯕ꯭ꯔꯩꯂꯥꯠꯄꯝ ꯉꯥꯟꯊꯣꯏꯒꯤ ꯃꯐꯝꯗ ꯁꯤꯡꯖꯃꯩ ꯋꯥꯡꯃ ꯄꯦꯕ꯭ꯌꯥ ꯄꯟꯗꯤꯠ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯩꯔꯥ ꯀꯠꯇꯨꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯏꯝꯐꯥꯜꯗ ꯃꯍꯩ ꯇꯝꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒ ꯇꯣꯠꯅ ꯇꯤꯟꯅꯖꯔꯝꯈꯤꯕꯗꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯅꯤ꯫ ꯄꯦꯕ꯭ꯌꯥ ꯄꯟꯗꯤꯠ ꯂꯩꯀꯥꯏ ꯌꯨꯠ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯌꯨꯠ ꯐꯦꯗꯔꯦꯁꯟ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯍꯩꯔꯣꯏꯁꯤꯡ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯃꯐꯝꯗ ꯃꯩꯔꯥ ꯀꯠꯇꯨꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯗꯨꯅ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯒꯤ ꯐꯣꯇꯣ ꯑꯃꯁꯨꯡ ꯃꯃꯤꯡ ꯃꯊꯥ ꯌꯥꯎꯕ ꯕꯦꯅꯔꯒꯤ ꯃꯃꯥꯡꯗ ꯃꯩꯔꯥ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯎꯪꯈꯠꯅꯕ ꯑꯁꯤ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯈ꯭ꯔꯦ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯑꯦꯁꯤꯌꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯑꯆꯧꯕ ꯔꯤꯖꯅꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯂꯩꯕꯥꯛ ꯀꯌꯥꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯔꯥꯏꯖꯤꯡ ꯂꯥꯏꯟꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯏꯖꯔꯦꯜꯅ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯏꯔꯥꯟꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒ꯭ꯌꯥꯁ ꯐꯤꯜ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤ꯫ ꯏꯔꯥꯟꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯇꯦꯍꯔꯥꯟ ꯏꯖꯔꯦꯜꯒꯤ ꯃꯤꯁꯥꯏꯜ ꯀꯌꯥꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 50ꯒꯤ ꯃꯊꯛꯇ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜꯒꯤ ꯁꯇ꯭ꯔꯥꯏꯛꯇ ꯇꯦꯍꯔꯥꯟꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏ 50ꯒꯤ ꯃꯅꯨꯡꯗ 19ꯗꯤ ꯑꯉꯥꯡꯅꯤ꯫ ꯏꯖꯔꯦꯜꯒꯤ ꯁꯇ꯭ꯔꯥꯏꯛ ꯑꯗꯨ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯦꯔꯤꯌꯥ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯔꯥꯟꯅ ꯏꯖꯔꯦꯜꯗ ꯌꯥꯝꯂꯕ ꯃꯤꯁꯥꯏꯜ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯍꯧꯈꯤꯕ ꯑꯍꯤꯡꯁꯤꯗ ꯑꯉꯛꯄ ꯃꯑꯣꯡꯗ ꯂꯥꯟꯗꯥ ꯆꯠꯊꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯏꯖꯔꯦꯜꯒꯤ ꯇꯦꯜ ꯑꯕꯤꯕꯇ ꯑꯦꯌꯔ ꯔꯦꯗ ꯁꯥꯏꯔꯦꯟ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯇꯦꯜ ꯑꯕꯤꯕꯀꯤ ꯅꯣꯡꯊꯛꯇ ꯃꯤꯁꯥꯏꯜꯁꯤꯡꯅ ꯅꯣꯡꯒꯨꯝ ꯍꯩꯊꯔꯛꯈꯤ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯥꯏꯔꯟ ꯗꯣꯝꯅ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯀꯌꯥ ꯂꯩꯃꯥꯏ ꯌꯧꯍꯟꯗꯅ ꯅꯣꯡꯊꯛꯇ ꯊꯨꯒꯥꯏꯕꯗ ꯇꯦꯜ ꯑꯕꯤꯕꯀꯤ ꯅꯣꯡꯊꯛ ꯄꯨꯡꯉꯥꯟ ꯉꯥꯟꯈꯤ꯫ ꯆꯩꯔꯛꯁꯤꯗ ꯉꯁꯤ ꯏꯖꯔꯦꯜꯗ ꯏꯔꯥꯟꯒꯤ ꯈꯨꯠꯂꯥꯏ ꯁꯥꯐꯝ ꯑꯃꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥꯅ ꯈꯪꯅ ꯑꯊꯨꯕꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯏꯖꯔꯦꯜ ꯀꯥꯇꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯅ ꯏꯔꯥꯟꯒꯤ ꯈꯨꯠꯂꯥꯏ ꯁꯥꯐꯝ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯑꯃꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯒꯅꯤ꯫ ꯇꯦꯍꯔꯥꯟ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯀꯌꯥꯗ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯀꯦꯄꯥꯕꯤꯂꯤꯇꯤ ꯑꯃꯗꯤ ꯋꯦꯄꯟ ꯁꯤꯁꯇꯦꯝꯁꯤꯡꯕꯨ ꯃꯊꯧ ꯌꯥꯎꯗ꯭ꯔꯕ ꯊꯥꯡꯒꯨꯝ ꯀꯥꯟꯅꯗꯕ ꯄꯣꯠꯁꯛ ꯑꯣꯏꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯟꯕ ꯂꯩꯇꯅ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯒꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯃꯁꯥꯅ ꯈꯪꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯇꯨꯡꯗ ꯊꯣꯔꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯇꯦꯛꯆꯥꯛ ꯃꯁꯥ ꯃꯁꯥꯅ ꯑꯃꯁꯨꯡ ꯏꯔꯥꯟ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯂꯦꯟ ꯂꯩꯇꯦ ꯃꯪꯂꯥꯟ ꯑꯣꯏꯅ ꯀꯨꯀꯤꯂꯦꯟꯒꯤ ꯋꯥꯐꯝ ꯁꯥꯒꯠꯂꯛꯄ ꯑꯁꯤꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯂꯤꯕꯅꯤ꯫ FNCC ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯂꯦꯟ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯀꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯨꯀꯤꯂꯦꯟꯒꯤ ꯃꯪꯂꯥꯟ ꯁꯥꯒꯠꯂꯛꯄ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝꯅꯤ꯫ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯦꯀꯥꯎꯟ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠ ꯔꯦꯀꯣꯔꯗꯁꯤꯡꯗ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ꯫ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅꯤ ꯍꯥꯏꯅ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ FNCCꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯍꯟꯗꯛ ꯀꯨꯀꯤ ꯒ꯭ꯔꯨꯞ ꯈꯔꯅ ꯃꯥꯎꯟꯠ ꯀꯧꯕ꯭ꯔꯨ, ꯃꯥꯎꯟꯠ ꯊꯥꯡꯖꯤꯡ ꯑꯃꯁꯨꯡ ꯑꯦꯁꯄꯤꯔꯣꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃ ꯊꯣꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯑꯁꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯗ ꯈꯠꯅꯕ ꯍꯧꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯊ꯭ꯔꯦꯠ ꯇꯧꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯅꯥꯒꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯕꯪꯀꯔ ꯁꯥꯖꯤꯟꯕ, ꯈꯨꯟꯗꯥ ꯁꯤꯟꯕ ꯑꯃꯁꯨꯡ ꯂꯝꯕꯤ ꯊꯤꯡꯕꯅꯆꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯁꯤꯡꯅꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯄꯕ꯭ꯂꯤꯛ ꯔꯣꯗꯁꯤꯡꯗ ꯑꯥꯏꯟ ꯀꯥꯏꯅ ꯒꯦꯠ ꯌꯨꯡꯁꯤꯟꯕ ꯑꯃꯁꯨꯡ ꯐꯣꯔꯦꯁꯠ ꯂꯦꯟꯗ ꯀꯌꯥ ꯈꯣꯞꯆꯤꯟꯕ ꯌꯥꯎꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯒꯤ ꯂꯝ ꯀꯌꯥ ꯈꯣꯞꯆꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯃꯗꯤ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯜ ꯇꯧꯒꯗꯕꯅꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯁꯨꯡ ꯏꯊꯅꯤꯛ ꯃꯨꯚꯃꯦꯟꯠꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥ ꯇꯦꯔꯤꯇꯣꯔꯤꯗ ꯑꯣꯀꯨꯄꯥꯏ ꯇꯧꯔꯤꯕꯁꯤ ꯈꯨꯗꯛꯇ ꯋꯤꯗ꯭ꯔꯣ ꯇꯧꯒꯗꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯝ ꯑꯦꯒ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯀꯌꯥ
ꯆꯠꯊꯗꯨꯅ ꯅꯥꯒꯥꯒꯤ ꯂꯝꯁꯤꯡ ꯈꯣꯞꯆꯤꯟꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯍꯦꯟꯅ ꯎꯪꯈꯠꯅꯕꯒꯤ ꯊꯧꯑꯣꯡ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯑꯃꯁꯨꯡ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯁꯤꯅꯤ꯫ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯊꯤꯡꯕ ꯌꯥꯎꯗꯅ ꯂꯝꯗꯝ ꯑꯁꯤꯗ ꯗ꯭ꯔꯒ, ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯐꯣꯔꯦꯟ ꯅꯦꯁꯟ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯍꯤꯁꯇꯣꯔꯤꯀꯦꯜ ꯇ꯭ꯔꯨꯊꯁꯤꯡ ꯑꯃꯗꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯏꯀꯥꯏ ꯈꯨꯝꯅꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯒꯤ ꯍꯣꯝꯂꯦꯟ ꯑꯃ ꯁꯥꯒꯠꯂꯤꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯉꯝꯂꯣꯏ꯫ ꯃꯁꯤ ꯑꯥꯏꯟ ꯀꯥꯏꯅ ꯂꯝ ꯈꯣꯞꯆꯤꯟꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯃꯁꯤ ꯑꯥꯏꯔꯟ ꯍꯦꯟꯗ ꯑꯃꯅ ꯗꯤꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯏꯖꯦꯔꯤꯌꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯥꯞꯇꯨꯅ ꯑꯃꯗꯤ ꯍꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯃꯤꯑꯣꯏ ꯆꯥꯝꯃꯔꯣꯝ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯀꯤꯕ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯅ ꯅꯥꯏꯖꯦꯔꯤꯌꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯈꯨꯡꯒꯪ ꯑꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯑꯃꯗꯤ ꯍꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯄꯨꯟꯅ ꯃꯤꯑꯣꯏ ꯆꯥꯝꯃꯔꯣꯝ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯚꯦꯟꯌꯨ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯒꯤꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯤ ꯊꯤꯗꯨꯅ ꯀꯥꯞꯇꯨꯅ ꯑꯃꯗꯤ ꯃꯩꯅ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯐꯥꯔꯁꯠ ꯐꯣꯔꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯑꯣꯏ ꯆꯥꯝꯃꯔꯣꯝ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯤꯡꯍꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯐꯥꯔꯒ ꯄꯨꯔꯝꯈꯤꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯑꯦꯝꯅꯦꯁꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯈꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯗꯨ ꯈꯨꯜ ꯑꯗꯨꯒꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯅ ꯎꯖꯕ ꯂꯧꯕꯨꯛꯁꯤꯡ ꯂꯧꯍꯧꯅꯕ ꯍꯣꯠꯅꯔꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯀꯟꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯊꯥꯗꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯑꯣꯏ 92 ꯔꯣꯝ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ SBM ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ 2019ꯗꯁꯨ ꯃꯤꯑꯣꯏ 500 ꯔꯣꯝ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯂꯥꯈ 22 ꯔꯣꯝ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯕꯦꯟꯌꯨ ꯁ꯭ꯇꯦꯠꯇ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯅꯥꯏꯖꯦꯔꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯌꯥꯔꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯏꯅ ꯀꯥꯟꯅꯕ ꯐꯪꯗꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁꯇ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯃꯍꯨꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯄꯥꯟ ꯂꯩꯕꯥꯛ ꯀꯣꯏꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁꯇ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯀꯣꯏꯕꯗꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯑꯌꯨꯛ ꯁꯥꯏꯄ꯭ꯔꯁ, ꯀꯅꯥꯗꯥ ꯑꯃꯁꯨꯡ ꯀ꯭ꯔꯣꯁꯤꯌꯥ ꯌꯥꯎꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯨꯔꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯀꯗꯕ ꯆꯩꯔꯛꯇ AICCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟ ꯆꯥꯔꯖ ꯖꯣꯏꯔꯥꯝ ꯔꯥꯃꯦꯁꯅ Xꯇ ꯊꯥꯗꯣꯔꯛꯄ ꯄꯣꯁꯠ ꯑꯃꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ E3 ꯍꯥꯏꯕꯗꯤ ꯏꯅꯔꯖꯤ, ꯑꯦꯛꯁꯥꯏꯠꯃꯦꯟꯠ ꯑꯃꯁꯨꯡ ꯏꯟꯊꯨꯁꯤꯌꯦꯖꯝ ꯂꯩ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕꯒꯤꯗꯃꯛ ꯃꯔꯤꯁꯨꯕ ꯏꯝꯄꯦꯊꯤ ꯍꯥꯏꯕꯁꯤꯗꯤ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯣꯡꯃꯗ ꯃꯅꯤꯄꯨꯔꯗ ꯆꯠꯇ꯭ꯔꯤ, ꯑꯗꯨꯕꯨ ꯃꯄꯥꯟ ꯂꯩꯕꯥꯛ ꯀꯣꯏꯆꯠ 35 ꯔꯛ ꯆꯠꯈ꯭ꯔꯦ꯫ ꯀꯅꯥꯗꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯥꯔꯛ ꯀꯥꯔꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥ ꯌꯥꯎꯅ G7ꯒꯤ ꯂꯩꯕꯥꯛ ꯅꯠꯇꯕꯁꯤꯡ ꯌꯥꯎꯅ ꯂꯩꯕꯥꯛ ꯀꯌꯥ ꯑꯃ G7 ꯁꯃꯤꯠꯇ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯕꯥꯔꯇꯣꯟ ꯇꯧꯔꯤ꯫ ꯏꯟꯗꯤꯌꯥ ꯀꯔꯤꯒꯤ ꯕꯥꯔꯇꯣꯟ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯅ ꯄ꯭ꯔꯤꯊꯤꯕꯤꯗ 5ꯁꯨꯕ ꯂꯥꯔꯖꯦꯁꯠ ꯏꯀꯣꯅꯣꯃꯤ ꯅꯦꯁꯟ ꯑꯣꯏꯕꯒꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 24ꯗ ꯅꯤꯇꯤ ꯑꯥꯌꯣꯒ (CEO)ꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯥꯔꯖꯦꯁꯠ ꯏꯀꯣꯅꯣꯃꯤꯗ 3ꯁꯨꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅꯁꯨ ꯖꯣꯏꯔꯥꯝ ꯔꯥꯃꯦꯁꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯇꯦꯠ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯃꯠꯇꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯂꯩꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯆꯠꯇꯕ ꯑꯃꯗꯤ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯂꯩꯉꯥꯛ ꯃꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯣ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡꯅ ꯃꯤꯑꯣꯏ 150ꯒꯤ ꯃꯊꯛꯇ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯂꯥꯈ ꯍꯦꯟꯕꯅ ꯃꯌꯨꯝ ꯂꯩꯇꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯕꯤꯖꯦꯄꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯂꯝꯖꯊꯥꯡ ꯍꯧꯀꯤꯞꯅꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯍꯟꯗꯣꯛꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯋꯥꯉꯥꯡꯂꯣꯏ ꯊꯤ ꯃꯥꯏꯀꯦꯜ ꯂꯝꯖꯊꯥꯡ ꯍꯧꯀꯤꯞꯅ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (KNO) ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ (UPF)ꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯍꯟꯗꯣꯛꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯃꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ (MHA)ꯅ ꯁꯨꯒ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯡꯗꯣꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯅꯔꯛꯄꯗꯒꯤ ꯉꯔꯥꯡ ꯖꯨꯟ 13ꯗ ꯊꯤ ꯃꯥꯏꯀꯦꯜ ꯂꯝꯖꯊꯥꯡ ꯍꯧꯀꯤꯞꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯆꯤꯊꯤ ꯑꯃ ꯊꯥꯗꯨꯅꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯗꯛꯇ ꯍꯟꯗꯣꯛꯅꯕ ꯇꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯃꯈꯥ ꯁꯥꯡꯊꯔꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯛꯂꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄꯗ ꯑꯄꯟꯕ ꯑꯣꯏꯒꯅꯤ꯫ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯂꯂꯨꯞꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡꯒ ꯃꯔꯤ ꯂꯩꯅꯕꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯃꯈꯥ ꯇꯥꯅ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯃꯇꯝ
ꯁꯥꯡꯗꯔꯛꯄ ꯇꯥꯔꯕꯗꯤ ꯃꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯚꯦꯂꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯂꯤ꯫ ꯇꯤ ꯃꯥꯏꯀꯦꯜ ꯂꯝꯖꯊꯥꯡ ꯍꯥꯎꯀꯤꯞꯅ ꯊꯥꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯏꯟꯗꯣ-ꯅꯥꯒꯥ ꯁꯤꯖꯐꯥꯌꯔꯗ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯔꯨꯕꯗꯒꯤ ꯀꯨꯝꯖꯥ 2001ꯒꯤ ꯒ꯭ꯔꯦꯠ ꯖꯣꯟ ꯑꯞꯔꯥꯏꯖꯤꯡꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ 19ꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕ ꯋꯥꯐꯝ ꯅꯤꯡꯁꯤꯡꯂꯗꯨꯅ ꯀꯔꯤꯒꯨꯝꯕꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯦꯛꯁꯇꯦꯟ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯀꯨꯝꯖꯥ 2001ꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯂꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯁ꯭ꯇꯨꯗꯦꯟꯠ ꯕꯣꯗꯤꯁꯤꯡ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯟꯗꯣꯛꯅꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯆꯤꯊꯤ ꯑꯗꯨꯗ ꯄꯜꯂꯤ꯫ ꯑꯃꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯥꯔꯃꯤ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ, ꯂꯟ-ꯊꯨꯝ ꯀꯌꯥ ꯃꯥꯡꯍꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯃꯤꯂꯤꯇꯦꯟꯠ ꯑꯃꯒꯨꯝ ꯇ꯭ꯔꯤꯠ ꯇꯧꯐꯝ ꯊꯣꯛꯏ꯫ ꯃꯈꯣꯏ ꯄꯤꯁ ꯄꯥꯔꯠꯅꯔ ꯑꯃ ꯅꯠꯇꯦ ꯍꯥꯏꯅꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯀꯔꯤꯒꯨꯝꯕꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯟꯗꯣꯛꯄ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯥꯛꯇꯨꯅ ꯅꯦꯅꯥ ꯇꯥꯕ ꯐꯤꯚꯝ ꯑꯃ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯦꯞ ꯑꯃꯠꯇ ꯂꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯇꯛꯁꯤꯜꯂꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ UPF KNOꯒꯁꯨ ꯄꯦꯛ ꯔꯤꯅ꯭ꯌꯨ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯥꯛꯄꯗꯒꯤ BJPꯒꯤ ꯊꯧꯃꯤ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯍꯛꯊꯦꯡꯅꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯁꯦꯟꯇꯤꯃꯦꯟꯠ ꯈꯪꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯇꯛꯁꯤꯟꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯨꯠꯇ ꯂꯩ ꯍꯥꯏꯅꯁꯨ ꯇꯤ ꯃꯥꯏꯀꯦꯜ ꯂꯝꯖꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯆꯤꯊꯤ ꯑꯗꯨꯗ ꯄꯜꯂꯤ꯫